Hello ichinausing matam kuirabagi matungda ngasi amung mukbang puraga laye yam kuire mukbang tawidabase ko thaba yam chindagi tawba ngamdabaneba ado aina last aina mamangda mukbang tawbada aina haigibani mathang mukbang tawbadi isano aina mukbang tawrakani en haigibani ba adugi matungda adum thaba ke chingre reidi mukbang tawbase adum ngamgidre da hojikse ngasi se khara thaba कोमे दाल जो कोमे बको ngasi di mukbang tawrase na isa thongbane ngasi puraise aduga singju maga atei mathela mata yaude si khaktane bako ado teinan khaya haninga le ko ire mukbang tawdo no wa kasi tok tare ko le kwani ki kena to dringi mama de jone kwani ki aksangi kuchu ki kena bagi sangi je mo sum mayam black and white hai dare ko ado black and white ki mukbang se jeng biro sigi black and white ki mukbang se kamai to ge ma ju kenu de natural ni da sen na san no kana te ase mai jo ma di skin care am to ni ngok thwe ba ai di no to wi de ki tin ye sa be mana ka su ra bina de ora fibam de la yam chaga horasi wa se dum wali se dum chana chana dum sanarase bako kuti hamaga laye na hamaga na ko isu nang yang kenu kang su mukbang tau la ke mayam yang mahitu kamai langan le pan ga tau ri mai nu ngai da ei pan ge disaga thongbase haudi hawe ba adu alu gandi hele pan no ga se disaga ai ki no desen na kwani ga sang ku ju jong kana ni se nang hana musale na hana no na hari musale ya dre si de pura ya dre si de ni pura mai mam me se de ai mayam chaga horasi ro se wali sidum marta tausi ka ko khala nga di kang de ko mai di sa ti na hao ra nga di test tau de kai no mana background de no khala de na kai kai ani ne da ko hong de ko ni na wa sen da ko kam ni hai ha nade kuko 이 ni na lang lo ga ni na pa na kan ni ko ma ku da bu ku 뭐야 봐 이거 이 약을 너무 지 봐. 근데 사실 아무도 안 보지는 되나? 그냥 하고 있잖아. 계속 이래야. 내가 사고도 없지 사고다. mang de na ko hong bu sen kan tang ba do ke 뭐가? mamang de na chong nga de bi mamang de da ni ma ri 음. mamang de da ni da ngo na hao ku ya mu bang tau do ke ko mu bang ni ko tem la yo hai ko nyang sin de ko ba ni de ku so yo ma ja ro hai nganu tong ja ro hai se bung ma kai no na 이제는 se bung ga yin ga tong ja bi ro hai ba ni de 신조비 고하고 일레이제. ko ni ta bi so le tra lâu so le tra 여기 저 trở lại phốc rồi 당장 가마가 따로 공항으로 가. mina hiện mà bây giờ nó bao nhiêu nó bây giờ đi bây giờ chúng xì đành hỏi là gì năng thật thế nào 잡아보게. 아무 걸리 사들래다가 싸다가 하우면데나 잡아본 걸 야우게 보고. 뭐 시기자 잡아보게. 아 왜? 진짜 고마워.
ꯃꯌꯥꯝꯅ ꯃꯨꯛꯕꯥꯡ ꯇꯧꯔꯛꯎ ꯍꯥꯏꯔꯛꯄ ꯃꯌꯥꯝꯁꯦ ꯊꯕꯛ ꯁꯪꯗꯕꯁꯨ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯇꯣꯏꯅ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯊꯥꯒꯠꯂꯛꯑꯅꯤꯀꯣ ꯃꯨꯛꯕꯥꯡꯒꯤ ꯑꯣꯏꯔꯣ ꯑꯗꯩꯗꯤ ꯑꯩ ꯗꯗꯥꯒꯤ ꯑꯗꯨꯝ ꯗ꯭ꯔꯃꯥ ꯃꯆꯥꯒꯗꯣ ꯑꯗꯨꯝ ꯊꯥꯒꯠꯁꯤꯔꯥꯅ ꯈꯜꯂꯦ ꯍꯧꯖꯤꯛꯇꯤ ꯊꯕꯛꯀꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯂꯨꯍꯣꯡ ꯄꯟꯊꯥ ꯊꯕꯛꯁꯨ ꯂꯣꯏꯔꯕ ꯑꯩ ꯗꯗꯥꯒꯤꯁꯨ ꯊꯕꯛ ꯈꯔ ꯀꯣꯝꯃꯛꯑꯦꯕꯀꯣ ꯑꯗꯨꯗꯨꯅ ꯋꯥꯈꯜꯅꯗꯤ ꯌꯥꯝ ꯇꯧꯅꯤꯡꯕ ꯌꯨꯇ꯭ꯌꯨꯕꯇꯕꯨ ꯃꯥꯏ ꯈꯔ ꯑꯣꯟꯁꯤꯜꯂꯛꯑꯅꯤ ꯀꯨꯏꯔꯦ ꯌꯨꯇ꯭ꯌꯨꯕꯇ ꯃꯤꯅ ꯑꯩꯈꯣꯏ ꯀꯥꯎꯊꯣꯛꯄꯁꯨ ꯌꯥꯎꯔꯝꯃꯅꯤ ꯊꯥꯒꯠꯄꯤꯗꯃꯟꯗꯅ ꯑꯩꯒ ꯃꯥꯒ ꯆꯠꯃꯤꯟꯅꯕꯁꯦ ꯃꯆꯥꯅꯨꯄꯤꯁꯦ ꯈꯔ ꯍꯪꯒꯠꯂꯛꯄ ꯌꯥꯎꯋꯦ ꯀꯩꯒꯤ ꯑꯩꯅ ꯑꯍꯟ ꯌꯥꯝ ꯑꯣꯏꯕ ꯃꯥꯟꯕꯗ ꯃꯥꯟꯕ꯭ꯔꯥ ꯄꯣꯛ ꯌꯥꯝ ꯍꯧꯔꯅꯤꯗꯤ ꯄꯣꯛꯁꯦ ꯑꯔꯣꯏꯕꯤꯗ ꯍꯧ ꯇꯥꯔꯒꯗꯤ ꯂꯣꯏꯔꯦ ꯑꯗꯨꯒꯗꯤ ꯆꯥꯎꯒꯗ꯭ꯔꯥ ꯍꯣꯏ ꯅꯨꯡꯗꯥꯡ ꯌꯥꯝ ꯆꯠꯁꯤꯟ ꯌꯥꯄꯣꯟꯇꯦ ꯌꯥꯝ ꯆꯠꯁꯤꯟ ꯌꯥꯄꯣꯟꯇꯦ ꯄꯩꯔꯤꯕ ꯈꯨꯄꯩꯗꯣ ꯍꯥꯎꯔꯦ ꯅꯨꯡꯗꯥꯡꯗ ꯃꯨꯛꯕꯥꯡꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗꯕꯅꯤ ꯅꯨꯡꯗꯥꯡꯗ ꯃꯨꯛꯕꯥꯡ ꯇꯧꯕꯗꯤ ꯐꯠꯇꯦ ꯑꯌꯨꯛꯇ ꯇꯧꯕꯗꯣ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯅꯅꯦ ꯕꯦꯛꯒ꯭ꯔꯥꯎꯟꯁꯤꯗꯅꯅꯦ ꯑꯔꯣꯏꯕꯤꯅꯤ ꯂꯥꯛꯇꯣꯏ ꯃꯈꯣꯟꯁꯦ ꯑꯗꯩꯗꯤ ꯍꯧꯖꯤꯛ ꯅꯣꯡꯖꯨ ꯊꯥꯒ ꯑꯣꯏꯔꯦ ꯁꯟꯅꯤꯔꯣꯏ ꯂꯥꯎꯅꯕꯒꯤ ꯃꯔꯣꯟ ꯑꯃ ꯀꯩꯗꯧꯔꯦ ꯂꯣꯏꯁꯟꯕ ꯌꯥꯗꯕ ꯌꯥꯏ ꯂꯩꯊꯣꯛꯏ ꯉꯥꯗꯣ ꯄꯥꯁꯟꯕ ꯉꯝꯗꯦꯕ ꯈꯔ ꯌꯥꯝ ꯍꯥꯎꯔꯒ ꯂꯩꯊꯣꯛꯄ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯨꯅ ꯇꯧꯔꯤꯁꯦ ꯉꯁꯤꯒꯤ ꯏꯟꯁꯥꯡꯁꯦ ꯍꯥꯎꯕꯗ ꯊꯨꯝꯕ ꯑꯃ ꯌꯥꯎꯋꯦ ꯑꯁꯦꯡꯕꯩꯅꯦ ꯏꯁꯥꯅ ꯍꯥꯎꯁꯨ ꯍꯥꯎ ꯊꯣꯡꯕ ꯍꯩꯕꯩ ꯊꯥꯒꯠꯂꯣ ꯊꯣꯡꯕ ꯍꯩꯇ꯭ꯔꯗꯤ ꯑꯃꯨꯛ ꯃꯥꯡꯗꯣꯏꯅꯤ ꯑꯩꯁ ꯅꯨꯡꯁꯤꯕꯅ ꯇꯧꯔꯗꯤ ꯐꯖ ꯐꯖꯩ ꯄꯛꯇ ꯄꯛꯆꯩ ꯍꯥꯏꯗꯣ ꯇꯥꯔꯦ ꯅꯪꯁꯤꯗꯤ ꯑꯗꯒꯤ ꯅꯨꯡꯁꯤꯗꯕ ꯑꯩꯒꯤ ꯀꯩ ꯍꯥꯏ ꯌꯦꯛꯅꯕꯅ ꯇꯧꯔꯒꯅ ꯐꯖꯔꯁꯨ ꯂꯣꯏ ꯊꯤꯕꯗꯣ ꯅꯨꯡꯁꯤꯗꯕ ꯃꯤꯅ ꯌꯥꯝ ꯐꯖꯕꯗ ꯌꯦꯡꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯃꯁꯛꯄꯨ ꯌꯦꯡꯅꯤꯡꯗꯕꯅꯤꯀꯣ ꯅꯨꯡꯁꯤꯗꯕ ꯍꯥꯏꯁꯤꯅ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯑꯩꯒ ꯅꯪꯒꯁꯨ ꯈꯟꯅꯔꯛꯄꯗ ꯅꯁꯛꯇꯨꯕꯨ ꯑꯩ ꯌꯦꯡꯅꯤꯡꯗꯦ ꯃꯇꯥꯡꯗꯨꯒ ꯅꯨꯡꯁꯤꯕ ꯀꯥꯏ ꯆꯟꯗꯣ ꯄꯥꯏꯃꯤꯅꯤꯡꯉꯤ ꯇꯥꯁꯟꯅꯗꯤ ꯍꯧꯔꯕ ꯈꯟꯅꯕꯗꯤ ꯇꯣꯏ ꯍꯧꯈ꯭ꯔꯕ ꯑꯩꯉꯣꯟꯗ ꯅꯪꯅ ꯍꯧꯔꯤꯗꯨꯗꯤ ꯍꯧꯗ꯭ꯔꯣ ꯅꯪꯅ ꯈꯟꯅꯔꯤ ꯃꯌꯥꯝꯗꯣ ꯍꯧꯗꯕꯗꯨ ꯃꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯦ ꯁꯥꯎꯟꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯂꯦꯞꯈ꯭ꯔꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯋꯦꯌꯔꯂꯦꯁꯀꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯣ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯍꯟꯗꯛꯁꯦ ꯑꯍꯥꯟꯕ ꯇ꯭ꯔꯥꯏ ꯇꯧꯖꯕꯅꯦꯕ ꯑꯗꯨꯒꯤ ꯇꯧꯕꯗꯨꯗ ꯕꯦꯇ꯭ꯔꯤ ꯂꯣꯏꯈ꯭ꯔꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯣ ꯈꯪꯗꯦ ꯀꯩꯅꯣ ꯇꯧꯔꯦ ꯁꯥꯎꯟ ꯊꯣꯛꯑꯝꯗ꯭ꯔꯦꯕꯀꯣ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯑꯗꯣ ꯃꯨꯛꯕꯥꯡꯁꯤꯁꯨ ꯁꯥꯎꯟꯗꯣ ꯊꯣꯛꯇ꯭ꯔꯕꯅꯤꯅ ꯍꯥꯞꯄꯔꯣꯏꯁꯤꯔꯥꯅꯁꯨ ꯇꯧꯋꯦꯕꯀꯣ ꯑꯗꯩꯗꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯤ ꯊꯑꯣꯏꯅ ꯃꯨꯛꯕꯥꯡ ꯇꯧꯁꯤ ꯍꯥꯏꯅ ꯁꯤꯜ ꯂꯥꯡꯅ ꯇꯧꯔꯒ ꯁꯤꯃꯨꯛ ꯍꯥꯞꯇ꯭ꯔꯗꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯦꯗꯅꯀꯣ ꯑꯗꯨꯗꯨꯒꯤ ꯑꯗꯨꯝ ꯍꯥꯞꯄꯁꯤ ꯃꯇꯦꯛ ꯑꯃ ꯁꯥꯎꯟ ꯑꯗꯨꯝ ꯌꯥꯎꯔꯤꯕꯅꯤꯅ ꯍꯥꯏꯅ
ꯑꯗꯣ ꯃꯌꯥꯝ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥ ꯃꯌꯥꯝꯁꯦ ꯌꯥꯝꯅ ꯋꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯗꯣ ꯅꯦꯛꯁ ꯃꯨꯛꯕꯥꯡꯗ ꯑꯗꯨꯝ ꯃꯌꯥꯝꯗ ꯍꯥꯏꯖꯔꯛꯑꯒꯦ ꯑꯗꯣ ꯎꯄꯥꯏ ꯂꯩꯇꯦ ꯀꯩꯗꯧꯅꯤ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯦ ꯄꯦꯟꯊꯣꯛꯅ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣꯀꯣ ꯑꯗꯨꯒ ꯃꯨꯛꯕꯥꯡ ꯃꯌꯥꯝ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯃꯊꯪ ꯑꯗꯨꯝ ꯃꯨꯛꯕꯥꯡ ꯇꯧꯖꯔꯛꯀꯦ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯃꯈꯩ ꯃꯌꯥꯝꯅ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯔꯛꯄꯗ ꯉꯝꯖꯕꯁꯤꯡ ꯄꯨꯝꯅꯃꯛ ꯇꯧꯖꯔꯛꯀꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯦꯟ ꯆꯥꯕ ꯆꯤꯀꯟ ꯆꯥꯕꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯄ ꯌꯥꯎꯋꯦ ꯁꯣꯏꯕꯨꯝꯒ ꯆꯤꯀꯟꯒ ꯊꯣꯡꯕ ꯑꯗꯩ ꯀꯩꯅꯣ ꯃꯌꯥꯝ ꯆꯤꯀꯟꯒꯤ ꯑꯥꯏꯇꯦꯝ ꯊꯣꯡꯅ ꯈꯣꯠꯅ ꯆꯥꯕꯒꯤ ꯃꯌꯥꯝ ꯍꯥꯏꯔꯛꯄꯗꯣ ꯑꯗꯣ ꯆꯤꯀꯟ ꯊꯣꯡꯕꯁꯦ ꯑꯩꯈꯣꯏꯗꯤ ꯃꯄꯥꯟꯗ ꯆꯥꯕꯅꯤꯅ ꯏꯃꯨꯡꯗ ꯆꯥꯗꯕꯅꯤꯅ ꯑꯗꯨꯅ ꯅꯨꯡꯗꯥꯡꯗ ꯑꯌꯥꯝꯕꯅ ꯆꯤꯀꯟꯁꯤꯗꯤ ꯆꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯨꯛꯕꯥꯡ ꯇꯧꯔꯛꯄꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ ꯃꯄꯥꯟꯗ ꯆꯥꯕꯅꯤꯅ ꯂꯥꯏꯠ ꯐꯤꯠꯇꯤꯡꯁ ꯇꯧꯕ ꯈꯣꯠꯄ ꯑꯃꯀꯣ ꯑꯗꯨꯒꯤ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯂꯩꯒꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯗꯤ ꯆꯤꯀꯟꯁꯦꯀꯌꯥ ꯊꯧꯑꯣꯏꯗꯕꯅꯤ나 ꯆꯥꯕꯗꯁꯨ ꯌꯦꯡꯕꯗ ꯃꯌꯥꯝꯅ ꯐꯖꯔꯣꯏ ꯅꯨꯡꯉꯥꯏꯔꯣꯏꯕꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ